lamdam asi Chaokhatpa lamdam ama oinaba hotnabada nupi singi thoudang yamna chaoba maramna makhoi de empower toubagi tangaiphadaba chauna lei haina social welfare minister Heikham Dingo na phongdorakli Manipuri State Women Development Cooperation ki chairperson MLA SKB yauna International Women's Day 2024 ka mari leinana Manipur lenga ke social welfare department sidura jaipa chuthekta leiba GIPR ge auditorium da ngasi pangtokpa thoram da perform ase phongdokladuna minister Heikham Dingo na hai lamdam asigi puwari da nupi singna lauraga lakhiba thoudang kayak ngasi fawbada singthadari bane lamdam asida sa lan kalingai matamda nupa singna lan chatkiba matamda nupi singna yumgi thabaktagi hawraga khunai gi thabak thoram kaya da mangjul thana saruk yaduna lakhe masida sudnatana khunai asibu afaba amasung achumba lambida purakna bahonaduna lakle lamdam asigi puwari da munai draba ama oina lehawraga daba nupi lan karigida makthokhibano haibase mipum khudingmakna khangnaraba wafamne nupi lana lamdam asigi nupi khunaina tawba ngamba thauna ado malim pumbada saktakpa ngamle masida sunnatana sana khotnabagi lamda nupi sanaroi kayana piklaba iramdam asibo saktakpagi mathakta leibak asibusu malim bithakta saktakpa ngamle hauzik thokliba irang asisu lamdam asigi nupi khunaina ajoba thodang lauramdrabade henna sathiba amadi akibagi saklon ama laurambasu yai irang asi lakshanaba curfew thamduna suit at site ki order fawba thokhe loinana masing yamdaba Central Force kaya state asida thazilakhe masi pumnamak aikhoi ima ibil singna makhoi gi araiba thongna puthokduna mayong yakhe mapangal leiraba Indian Army fawba check tawduna tatok tasin tahonke irang asi hena sathiba mayon amada chekhidanaba ima ibil singna ngasi fawba mamai chumduna lakhibane amaromda Chaokhatpa Manipur ama ohenbada nupi singi ajoba thoudang lei maram aduna lamdam asigi nupi khunai asi ngasidi empower tawbagi tangaiphadaba chauna leide madugi da maklenga asina nupi singi scheme kaya hudoktuna akanba moong honade social welfare department su akhanaba thabak thoram kaya nupi singi da bak pangthopa leptre nupi da ahenba thongna pibada aikhoi khudingmaki thoudang lei haina so minister Dingo na makha tana phongdokhe Maroi na Manipur chakhata yade Manipur di chakhata ro hone Manipur khatna na ko society ma chakhata na hone da ko di nupi sing da so thoudang le ha sin na doina khangna ro ma tani aduna ko nupi sing da hena emphasis diba and empowerment masi ko di sing Narendra Modi ji ne su hena ko di nupi da focus pir na nupi sing chakhata na ko atop da scheme ma ma thadar kan da adum ba ko di malem se hena kida mama biri ha na isu na Tanzania aduga maruina ko di social welfare department su atop scheme ma ma nupi sing da ba scheme ma ma pakal ka ko nupi di welfare da ko kan honori I darkar oise I family sing the awareness ya darkar oye family dagi lekai dagi lamdam siki jaga jaga khudimakta nupi oi bising ge akoi gi women empowerment se akoi awareness se yam darkar oye rabani usik se atu lamdam sibu jawkhana na ba purakpada akoi nupi gi achokba thamdang yamna darkar oye akoi gi lamdam sida ngasi lamjaw kaya da nupi sing ne ya birakhiba thamdang nupi sing na honna birakhiba thamdang atoki matik atop state da akhoi gi bijagraba state gi ngasi nupi sing na utliba akhoi gi kai hani akhoi gi power se hai tare ta sing na leiba ki tamakta ta utliba se atop lamda utba akhoi si de utba akhoi si ne helabra na khanjari ni akhoi ju sing